Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau. Office of Profit ki fampai haibagi damak Taramathoi suba Manipur Bidan Sabha gi MLA Taranithoi gi mathakta tharakpa wakat Raijapal na laukhidre. Raija asida mathang sahi gi September phawbada yumthong khudingda toti ising phanghanabagi thorang tauri. Manipur da haukiba pung kunmari da COVID-19 positive oiba miyoi kulhumdoi thengnakhi positive oiba miyoi amata sikhibagi pau leite. Leibak sinba thungbada sathariba COVID-19 gi vaccine kapagi khongjangda vaccine dose koti 128,00,000 hena kapkhre amasung Indian Air Force ki helicopter amang asi Tamil Nadu gi Nilgiri jila gi umangda kaibada defense staff ki makok General Bipin Rawat laikhidre. Leibak sina COVID vaccine dose ko tisa mayang khayaw na kap na bahona ringay serak asida anoba corona variant sing thorakle hairiba sina amuka sunung nang ba pokhalle. Piba masida ikoy na tabiriba miyam da hek yaba makay atuba matamda vaccine dose su na kaptok binaba amasong atopa miyoy sing vaccine kapada mateng pang binaba apil tawzari. Laisad asida gingaktok na ba samba thawong ahumasi inbiyo, face mask upiyo, foot taruki social distancing thambiyo, maymid amadi khutsa seng na hamdok piyo. COVID-19 ga mari lena ba ipaw singi damak National Helpline number sing 011-239-78046 amasung 1075 ta aduga Manipur gi helpline number 0385241168 amasung 1800-345-3818 ta phone tawbiyo. Hauzik mapung iba paw. Parliamentary Secretary oina Office of Profit ki fampai haibagi damak Taramathoi suba Manipur Bidhan Sabha gi MLA Taranithoi gi mathakta tharakpa wakat Raijapal Laganesan na laukhidre. Office of Profit ki fampai bagi damak disqualify tawgadabani haina Sri Didi Thaisina MLA Taranithoi Sarvasri L Susindro N Indrajit L Ramesor T.S. Saitaberta S Dingo S Ranjan S Subhasandra K Robindro K Laisio Kasim Basum Awangbaw Niyumay amasung Asabudin gi mathakta wakat thangalakibani. Raijapal Laganesan nga sa Imphal da thokiba zero lamada hai Bharat Sangbidan amadi Election Commission of India gi mot matungina MLA Taranithoi asi Office of Profit pai haibagi disqualification tawnabagi maram leite. Masiga loinana makoibu disqualify tawnaba Didi Thaisigi wakat adubusu dismiss tawre hairi. Jal Jeevan Mission gi makhada kendra na Manipur da lupa koti 1 gi senthang pikhre. Raija sina mathang sahi September tha phawbada yumthong khudingda thaknaba phabaising phanghanabagi thorang tauri. PIB gi serol mana hai Pradhan Mantri Narendra Modi na lusingba kendra sarkar na 2018 gi August tha dagi hauduna Raija singa punna Jal Jeevan Mission paikhatuna khungangi yumthong khudingda toti sing phanghanaba honari. Manipur da su Jal Jeevan Mission gi khongjel hena yangsin hanaba pandam galoinana Kendra na lupa koti 1 gi senpham pirakre. Raija sina mathang sahi gi September tha phawbada yumthong khudingda toti sing phanghanabagi thorang paikhatli. Raija sigi khungangi imung lak 3,50,000 gi manungda hauzik phawbada imung lak 2,63 romda toti sing phanghankhre. 2,212 gi manungda Raija sigi khungangi imung lak 2,63 ta toti sing phanghanaba thorang paikhatli. Khungangi imung singda toti sing phanghanaba honabada sel gi awat pa lehendanaba Kendra nakan bamityang sangli haina suserola duna hairi. Miyam gi haksel gi phibam phagarana bagi damak leba asida ising gi sample sangyang tawpham laboratory 2,000 hena hangdokle. Manipur da su ising gi sangyang tawpham laboratory 32 leire. Manipur da haukiba pung kunmari da COVID-19 positive oiba miyoi kulhumdoi thengnakhi positive oiba miyoi amata sikhibagi pau leite. Raija gi haksel bibhag na ngasi numidang wairam thokiba serol amada hai ngasi puna sample 5,495 test tawbada miyoi kulhumdoi positive oiba thengnakhi. Ngasi gi oina positive oibagi sang sada ama 0.5 ni hairiba matam asigi manungda Raija sigi mafam amatada COVID-19 positive oiba miyoi amata sikhibagi pau leite. Hauzik phawbada laina asidagi laikhidaba migi masing 5,935 sure. Marag asida Raija sarkar na COVID-19 test tawbagi sang hengerhanaba lanai miyoi singa puna hona minanaba thorang tauri. Masigi matangda Raija gi Health Services Directorate na Raija sigi manungda leiba register tawraba agency sing laboratory sing amadi private party singa ngasi Health Services ki Director gi office na mifam pangthokre. Humanitarian Organization One India Foundation New Delhi na
Dog Protection Society DPS Manipur da sel gi mateng pikre huibu nungsijaba mioisingbu saugatpagi pandamda senfam asi pibani hairi mission asina Manipur amasung yumlonaba raijasinggi journalisting amadi media gi mioisingdasu makha tana mateng pangkhigani hairi tabiriba pawase akasbani Imphal dagini Laibak sinba thungada chathariba COVID-19 ki vaccine kapagi khongjang asida hojik phawada vaccine dose ko 3.8 lakh yankhai mari hena kapkhre Laibak sida hojik COVID ki active case 19,338 leiri masi haukiba numit 955 ni asida khwaidigi hanthaba sangni active case ki masing ase apunba positive case ki sada ama yaudre laina asida gi naba pharakpagi sangna sada 19.3 oiri haukiba pung kunmari da Laibak sida COVID ki anoba case 5,958 thengnakhi Marag sida kendra na raija amadi union territory singda hojik phawada COVID ki vaccine dose ko 3.8 hena pikre Haksel Mantraloy na hai raija sing amadi union territory singda hojik COVID ki vaccine dose ko 38 lakh 38 hena leiri Marag sida Haksel Mantraloy na hairi Omicron gi positive case sing COVID facility singda tokhaiba mafam ama semduna layengani Rashtrapati Ramnath Kovind tha sigi tarada National Human Rights Commission sinduna New Delhi da pangthokadaba Human Rights Day gi tharomda wangangani Sahi khudingi December tarada Human Rights Day gi palan thorom pangthokduna lakli lising ma da United Nations ki General Assembly na December tara asibu Universal Declaration of Human Rights haina laukthokibani Kendra gi Communications Electronics amasung Information Technology Mantri Aswani Vaishnav nangasi Lok Sabha da haikre Bharat ki internet asi matam pumbada arona thup leitaba khudong thiningai oidaba madi thajaningai oiba maongda thabak ningthina tauri Congress ki Manish Tiwari na Huawei company asi Bharat ki 5G trial ga mari lainabra amasung sarkar na makhoida permit piba yakhidabra haina hanglakba wahang amagi paukhum mantri na pikhi Sri Vaishnav na hai makhoina haijarakpa matungina 5G technology trial gi spectrum asi tongan ba telecom service provider singda assign tawkhi Mantri na hai hairiba location sing adugi manungda New Delhi Mumbai Kolkata Karnataka Maharashtra Andhra Pradesh Uttar Pradesh na singbagi sahar amadi khungangi mafam sing amasung Punjab license service area sing yauri atopa wahang amagi paukhumda mantri na hai Laibak sigi raija mata da lemna 4G mobile service pibagi prastab amata leite Parliamentary Affairs Mantri Prahlad Joshi na hairi miyamna birodi dol sing maruaina Congress bu mikhal gi matamda yaningdaba utkre Sangsad ki thabak thorom sing bu boycott tawgi thawong asina makhoina makhatana satharabadi makhoidagi miyamna hena amuk thaptokhigani Sangsad ki mapanda paumi sing da wangangbuda Sri Joshi na hai Rajya Sabha da birodina sathakhiba thawong adu laibak thibani Mantri na hai sabha gi sadasya sing aduna lale haijarabadi makhoibu suspend tawkhiba adu khudakta handokani Amaromda BJP gi luchingba masung kendra gi mantri Mukhtar Abbas Naqvi na hairi birodi sadasya sing na sabha gi thak hanthahalle makoina aranba thawong chathakre haibadu masana yazadaba tarabadi madu laibak thibani haina sumhangna phongdokhi Laibak sigi khungang lising kuntra taruk chani nifu Bima Gram Yojana na konsinba ngamle Bima Gram Yojana si Laibak sigi khungangi lamda laiba miyoi singda life insurance ki khudongchaba pinaba postal vibhag na paikhatpa yojana amani wafam asi kendra gi communications raija mantri Debu Sim Chauhan ngasi Lok Sabha da phongdokhibani Congress ki interim president Sonia Gandhi ngasi BJP na luchingba kendra sarkar asina Laibak asigi masang mathum kaya bu yonthokle haina maral sikre Sarkar na longi singbu yangsin bide haina maral siraduna mahangna khongjang changsilinge manungda leikhidraba longi singbu kai khumnaba unaba dolgi miyoi singda appeal tawri pot ki mamal hengalakpa yauna wafam kaya gi matangda sumhangna sarkar bu hunduna ngangkhi Congress Parliamentary Party ki mifamda Srimati Gandhi na Rajya Sabha ki sadasya 12 suspend tawkhiba adubu yaningde haina su phongdokhi Nagaland ki Mon jila da micham 13 hatkiba adugi tungda Hornbill Festival 2012 toknaba Rajya Sarkar na warep laure ngarang Mukhyamantri Naiphioriyo na sabapati oduna pangthokpa Rajya gi mantri mandol gi athuba mifam ama na warep adu laukhibani Sarkar gi machin chatpa misak amasung mantri Naiba Kronu na Kohima da pangmising da hai lekhidraba sing adugi damak awaba phongdoknaba laukthokiba amasung Civil Society Loop kaya na festival asi pangthoktanaba appeal torokpadagi Sarkar na hawjik chathariba Hornbill Festival gi thabak thoram pumnamak lemnaba warep laukhibani Thaudok aduna hawjik chathariba Naga Rajniti gi wari da karamba saitheng pirakadagi hangbada Sri Kronu na hai
Naga Political Issue gi Core Committee gi mifam hayang pangthoklagani maduda Assam gi Mukhyamantri amasung North Democratic Alliance gi Chairman Himanta Biswa Sarma yauraba yai magna hai Armed Forces Special Powers Act 1959 khudakta repeal taunaba Nagaland sarkarna kendrada iduna khanghalagani Akasman Imphal dagi pauta bidi Helicopter kaibagi thaudok amada ngasi Defense Staff ki makok General Bipin Rawat laikhidre Indian Air Force ki serol manahai khudongthiba thaudok aduda General Bipin Rawat ma ki loinabi Madhulika Rawat amasung atai mioi 13 laikhidre General Bipin Rawat amasung atai mioi 13 tongba Indian Air Force ki helicopter MI-17 B5 adu ngasi Tamil Nadu gi Nilgiri zila gi Kunurda leiba umang amada kaikhibani Helicopter aduda crew members singi mathakta Bipin Rawat ki staff amadi imung manung gi mioi sing su tongkhibani Kudongthiba nanglaba helicopter aduda tongkhiba mioi singi manungda Defense Wives Welfare Association gi President Brigadier LS Leader Lieutenant Colonel Harjinder Singh amadi PSO manga yauri helicopter adu Sulur Air Base tamna paikhibani Thaudok adugi matangda Ngaksel Mantri Rajnath Singh na hayang sangsatta akupa warol paudamgani Thaudok adugi matangda thijinabasu hukum tawkhre Tamil Nadu gi Forest Mantri K Ramachandran na hai Thaudok aduga mari lenana mi kanba amadi tengbangi thabak kana satharibana akupa marol khangba ngamdri mangna hai helicopter aduda tonglakpa sathina soklaba mioi ahum hospital da pukhatkre Tamil Nadu gi Mukhyamantri MK Stalin su thaudok thokpamda chatuna yengsinkhre Ngaksel Mantri Rajnath Singh na Air Force ki makok Marshal Vivek Ram Chaudhuri da thaudok thokpamda chatuna yengsinnaba khanghankhre Ngaksel Mantralu gi makok thongba official singi mifam amasu pangthokkhre Sri Rajnath na Pradhan Mantri Narendra Modi da su Thaudok adugi matangda paudamkhi Mangna Defense Staff ki makok ki New Delhi da leiba yumda susatki Orissa gi Samudra Khongbanda leiba Sandipur gi Integrated Test Range da ngasi aeroplane dagi kapa supersonic fighter aircraft Sukhoi 30 MK BrahMos supersonic cruise missile maipakna sangyang tawkhre aeroplane dagi mangjongna na sem sarba target tamna missile adu asoengam yaudana kapkhi masinauna semdoklaba BrahMos ki sauna maipakpa amani Ramjet engine gi maru oiba saruk ama oiriba missile asi lebasi gi oiba udyogna sajabani masida Ramjet fuel tank amasung pneumatic fuel supply system yauba non metallic airframe gi saruk yauri aeroplane dagi kapayaba BrahMos missile asi 2019 gi July da susangyang tawkhibani missile asi maipakna sangyang tawkhiba dugi damak Ngaksel Mantri Rajnath Singh na DRDO BrahMos Indian Air Force amadi Madubu sariba udyog adubu su thagatpa phongdokhi Rashtrapati Ramnath Kovind ngasi Indian Navy gi killer squadron haina su khangnaba kunithoi suba missile Besen squadron da President's Standard pikre Nisang Adhikari Lieutenant Yudhi Suhada Rashtrapati na standard adu kusinakhi masi leba ki damak thoidok hendok pathabak tawbagi damak Supreme Commander na military unit amada piba khwaidagi awang bathaki kai khumnaba makhal amani Haujik sanabagi pau None jila gi khumjida Berian Baptist Academy na sinduna sathariba hanba youth gospel Olympic football match ngasi LDSFA na Victoria's Secret FC bu panjil ama sinoda Inpuyang United na Rangkhungbu ahum anida Namsing Tribal Youth Club na Longmai 5 FC bu ama sinoda Alpha and Omega na Takuamjang FC bu ani sinoda Zenit FC na Rongmai FC bu ama sinoda Young Blood na Longmai 1 FC bu ama sinoda maithiba pikre Lightning amadi Khumji 1 FC amasung Khumji 3 FC amadi Puisi FC sanakiba match sing di draw satki Loisilakpada COVID-19 dagi ngakthoknaba COVID vaccine kapthokpa face mask uppa phuttaruk lapna na leiba khusa amadi maimi tarutana na thamba heba samba thong sing asing angna chatpinaba amuk hana ningsingjari aroibada maroiba paw amuk hana Office of Profit ki phampai haibagi damak 13 suba Manipur Vidhan Sabha gi MLA 12 gi mathakta tharakpa wakat Rajyapal na laukhidre Rajya sida mathang sei gi September phawbada yumthong khudingda toti sing phanghanabagi thorang tauri Manipur da hauki ba pung kun mari da COVID-19 positive oiba mioi kulhumdoi thengnakhi positive oiba mioi amata sikibagi paw leite Leibak sinba thungbada chathariba COVID-19 gi vaccine kapagi khongjangda vaccine dose koti 118 lakh 53 hena kapkhre amasung Indian Air Force ki helicopter ama masi Tamil Nadu gi Nilgiri zila gi umangda kaibada Defense Staff ki makok General Bipin Rawat laikhidre paw loijare